5 things you should never do in your relationship. Nangi relationship ta nangi partner ga nanga lainaba relationship sida nangna tawroidaba point manga. Hi, it's Yawon community. Keigumba nang nasigi video se yeng kena changakpa miyoy mo ibataragadi nang si nangi relationship ta ating matik improve tawningba nangi relationship si fachanam nang maintain tawningba hena grow lainingba adugumba miyoy makak soidana oigani habisuma aigi site gi thamjage aikoina relationship ta kari tawgadage habadagi kari tawroidage habisina hena important oi habada haiman bathoi aduna aikoina kari tawroidage habisi naina dabida aikoina kari tawgadage habisida sum naina badagi aikoina tawroidaba area du da sum tawrubadagi relationship si mayai chaidarak tabu sunnate aduna aikoi si kari tawroidage habise aikoi khangma ma change aduna aikoi matam handabida aikoi horisi point number 1 da don't ignore communication or don't avoid communication. Communication habadi waya ngang budunate sida hairi se active communication habadi ko active communication habadi nangna karigumba kanda nang se mana karimta khangbidre haidana nangna mangonda di sugai haidabida suwang hangdabida sugai haidabida wangang dabida nang se khangbidre na mana already khangamani nangna assume to busi yaw aduna masi yam sathina asoibani aduna communication habasi nangna su haiba masange nangi apam pam dase aduna haidabida mana khangbidre mana ubidre na sum laiba matamda kaidongayda improve tawroi nangi haiba masange haitare aduna masida communication habasi kaidawi akoina ignore tawba matamda hena tension wangkhalakani masi two way street ka chamane habadi henkalakpa matamda karigumba ma down lakpasi magi opposite reaction ama thokpa haitare ko aduna nangi communication ji nangna ignore tawringai nangna nathairaga thammingai nangi relationship ki phajadabase sum henkalakani nangi relationship ki nungaina dabsi sum henkalakani habatare aduna communication habasida nangna ngamde ade nangna haibidu ngamde ade haba leite madudate important oise communication haiba kansida nangna wang angna matamda nangna ngamde ade habadu nate ko communication haibadi magi wasu tabiba nangi wadu su mon tahanba win-win situation ama pura puduneba real communication haise aduna point number 1 da don't ignore communication yes ani suba point number 2 da don't disrespect boundaries haibadi mi khudima magi boundaries loi lei magi apamba pamdaba kari thabak tawningi kari tawning de habagi loi lei disrespect to su kaya de ni dugi boundaries se gi pam du da kai gi pam de no kaina ka apuda to hon me yaro aduna boundaries se phasana nang khangba ma change ba nangi partner du gi nang khangba ma change nang di khange na lai doi ni magi apam da loi khange na lai doi ni nang se wari suksa sa da bida sometimes chuang hang da bida wari suksa sa da bida nang se khange ga na lai thokpa matam ju yarong da ni ba adu ba tar ga su nang nasai su hai gre nang na ma khangbaga ma masana masaje khangjabaga masana masaje khangjaba ne hen ga ni ba aduna nang se nang na phanayam khangba tar ga su khangdaba area mayam lairong ga ni ba mangonda magi apam da gi hiram sida aduna nang hangba ma changi nang thidokpa ma change aduna mana pam ju se kaino mana yaning ju se kaino adu magi apam ma sina kaino habi magi boundaries sama nang khangaga madu respect to bam changi magi values mayam mana value ina khanjaba se kai kaino mana maru ina khanjaba se kai kaino haiba da chimba se nang khangtoga nang hangtoga hangbiraga nupi na su nupa da hangbam changi pa na su nupi da hangbibam changi adumaina hangminaraga hangtoga respect to bam changi sigi hiram sida nangna disrespect to ringai nangna ikai khumna bu utringai nangi relationship tu kaidongai da improve to roi hena marai chaidaba relationship amu oirakani haitare aduna point number 2 da don't disrespect boundaries point number 3 da don't compare your relationship haibadi nangi relationship se nanga gi partner gi marakta lainari nangi relationship se kana gumba ma nangna facebook ta urubani khangde social media da urubani khangde uraba tu nang compare su tau no nang khanjan ga no wadu da moi gi di asi laibi gre moi gi kaino si yam nu sinai thabak ka se puna tawminai kaina adumaina compare to gano moi gi uthor ibadu gi behind da moi gi struggle am lairong gani moi gi story am lairong gani adumai tawdana nangi relationship su yam unique oi mayam da gi topi yam afaba am lady hybrom da chatseba compare su tawgano nangi partner ga gi marakta laiba relationship se atopa nang da uriba mayam duga kaidongai da compare tawringai nangi relationship ki phajadaba nungai taw se sum thokpa helakani nawonda negative tu ngakta uba hengalakani haitare number 3 da don't compare your relationship point number 4 da don't take your partner for granted haibadi nangi partner se nangna sum laiminnar e haidana sum laithorpa haitare mana karigumba afaba ma tawba matamda nangi tamta tawbiba matamda nangna kayamta ma se appreciate tawdaba
karimta thagat wai haido sum panglai laiminare haibagi haidrasu yare da dum khangnaraba poni kaina sum lai thorakpase masi su tau tau gunu mara kitang macha ama afaba macha ama nangi damta karigumba apikpa ma torpa taragasu nang madu appreciate tawbiyo thagat piyo haiba mayam se nang amana amasi appreciate tawgai amana amasi afaba wahai wata da thagat nari ngai hena mari si afaba wera kani aduna mari suba point da laiminare e kuina laiminare haidana khangnare haidana chahi asuk sure haidana lai thokpase su tau tau biganu don't take your partner for granted. Point number 4. Point number 5 the last point da don't avoid conflict. Don't avoid conflict habadi noi se dum khanaraga layu khanadaba tawgunu habana te sida hairisi nakhoi ani da yanaraktaba mot sanaraktaba laiba matamda issue du divert tawgunu atopata thaidok nabu honaganu noi ni da yanaraktriba point sa phaminaraga karino habadu tanaminabam changi madugi nungainadaba area do madu problem solving da ne koina focus tawdise aikoi da hujik yanadriba aikoi da hujik nungainadrisi karina nungai handrino magi apam se kaino sida tholaiba problem se kamaina solve tawgadagi habiduda lakminabam change adu natabida nungainadaba macha macha si thaidoga khanaba talli manaba talli na thaidoga sum namjan giba matamna wari suksa sadabida sum namjan giba matamna maduna matamgi matungina phagi mai sing pokharik pai type pokharik matamna relationship to hena sola kani aduna kitang yanaraktaba kitang mot chanaraktaba matamda madu avoid tawgano madu manara chanaraktriba wakhal manaraktri do madu kari dano masigi problem je kamaina solve tawgadagi habdu haibarom da lakse wari sato oga hai tare ko aduna point number 5 ta don't ignore conflict so aduna ngasigi point manga si mayamna ignore tawdaba matamda mayamna na thairaga thamdabida masibu punsiga loinaraga chatpa taragadi relationship ta choba hongba ma pegi improvement ama soidana lakani aduna relationship habasi yamna luba aikogi life ta choba aikoida impact ama tawba adugumba area ama khakni aikogi punsida yaude yadraba masibu phariga aikogi thabak thoramdasu chawkhatpa yaifaba oi haba tare ko aduna masi ignore tawba yadaba topic ama khakni aduna mayam gi tamakta pegi free da totally free da webinar kya sinjari relationship ko mari lainaba technique ahen mayam ama khak share tawjari aduna makha gi koina pijariba koigi community link sida changaga koigi community da yauraga koigi webinar kya ama ko yauminasi and improve tawnabagi damakta koina Yawon thokjari si imung manung kamaina ingna chikna laigadagi isagi tawjari baduda kamaina focus and gatkadagi mental health ka mari lainaba relationship ka mari lainaba mayam ama khak koina share tawjarakani aikoi matam mahanda bida koigi community da changaga kanaba mayam ama khak lomina si aduna aikoi gi video si ngasi ahba yengba taragadi kai subscribe toksanbiramo isagi yenghaninba mi lairagadi share toksanbiramo aduga hena chawkatpa hena yaifaba samasama ka koi oiminasi so everyone stay safe stay healthy stay positive see you in the next video